Lona THINGKHRABA LALHOULUP KCP Lamyanba Khuman gi active member ama ngarang LAMPHEL supermarket manaktagi Imphal West District Police Commando gi team Amana PHARE HAIRI Pharaba miyoi adudi kiamgai awang lekai dagi thokchom iboyaima chahi nifunithoi atopa ming boyai apokpa laikhidraba TS iboton kawi HAIRI Police tagi fangba paumagi matungina ngarang numit yungma matung pung 2:30 khere halakpa duaida LAMPHEL supermarket area da lona yadaba LALHOULUP amagi miyoi khara satok sasin tawre haibagi akaknaba paw ama fangbadagi Imphal West District Police Commando gi team ama mafam aduda changsinduna frisking checking chathaduna leiringaida thokchom iboyaima hairiba miyoi asi silver machugi Maruti Alto car registration number MN01K3388 ama tongduna LAMPHEL Sanagaita Lambida Laki Police na gari adu chingnabadagi khamduna wahang paung chathabada mahak lona THINGKHRABA LALHOULUP KCP Lamyanba Khuman gi kadarni haiba khangbangamki mahak mamang chahi Lishingani Kulhumdoigi September Thada Lubasigi Commander Mayang Lambam Danavir Koba Magi Kutangda Lup Asida Yaukibani Mahak Hausi Mayang Lambam Danavir gi Command Makada Imphal area da Laiba business establishment sing dagi Senkai Thumkai Toba Miyoni Hairi Police na mangon dagi mobile handset ahum Sel oina lupali sing nipan ga chani yauba higok machugi wallet ama Aadhaar card ama amadi mahak na tonglakpa Maruti Alto car adu sis tobaga loinana phagalaba polam single loinana LAMPHEL police station da sinakre haina pausina makatari